BJP da bot piba mi khakta Chief Minister gi haksel gi tengbang piba nate mipum khudimakta chap manaba midyang yengle haina Chief Minister N Virena phongdokre State asi fogduna satliba highway singi tongan bomfom singda leiriba Assam Rifles ki checkpost sing asi lokthoknaga state force oina thamnaba state cabinet na warip lawre haina lenga ki wangang loisu oiriba Education Minister TH Radhesyamna phongdokre Leibak asigi atai mafam singda pangthokna bagum ngasi Manipur dasu tararak suba National Voters Day gi thorom pangthokre Manipur gi miyam na mikhal da saruk yabagi chang wanglabasu India gi oina yengba matamda cha da yangkhai manga tagi humfu fawba khaktana mikhal da saruk yari haina Manipur gi Chief Secretary Dr. J. Suresh Babu na phongdokre Ayeng pangthokadoriba Republic Day thorom gi mangoinena Imphal manung yauna Manipur gi mafam kya security force na akan ba section thorang lokhot pa left ring Ayeng pangthokadoriba humudra mathoisuba Republic Day thoromda asoi ngam thoktanab gidamak Assam da state police na marol ohumgi security gi section thorang lokhot ki bagal loinena Assam state sin bathungna high alert lokthokre